mayam stone grafting tawdoine hainauda ngahan grafting ama tawgre ko aduga sijina method amaneba topa method amaneba manadeba ko ado aiju stone grafting je kamai tawno khangde ado maman tawbujida yengminarse kamai tawno da jujo apise hamulai pakpi hanto chalo sai lo yo sta wali pati stone grafting tawdoine ai je ko sisi kenone marudagi hoba marudagi thabaduneba marudagi thabane basin marudagi thaba kenone pambine ayan thajalaga thamba haidare stone grafting tawgena nan aina kainone haikrum ju tawibneba ko hoi adusu marudagi thabado adudu nappaneba haikrudusu nan tawge tawbane marudagi thabjidi ma panbada yamna thuna pande heraba khoina grafting toje pande moi jahi tari ni pan jangani oh ana grafting toraga thuna pan handoine ba thuna mahiya hanando ba wa handak toraga masang season da toran okay kana toran ma pan saran sab that lagi okay sanitizer tayra bane sanitizer oh sab na po sanitizer tay thu ko dam ne sanitizer na sab that pi smaina sab that lagana silang po ko ne ko sisa na ma olu ra sa hinau da ai na on bisa la sa ani lore ani na pa ani na chira ama tang na pa ya bon ani na pa jawre ma ani na pa si ai ama na pa si ai okay yenasi manaze lo thogodan manaze thadalan manaze thadalan ne ba mana loi thada kadam ne ba hoi manaze loina thada pi dam ne si ai ji ko lai ni ko hainau maton do tu maton ko lai ne kyan da ga dra hainau atupa hainau pambi achobagi aji sira tu ade hainau pambi achobuje asigi maton kalak paneba maton lore to maton lorpa maton smaina pokhai rap to smaina mapom lai beje ubra mapom lai beje tao ga dam ne ko kyan ta ni ko mapom lai beje amta mai sina habiyo ne mapom lai do mai gyan ta dre si mata da mapom lai tra mana thukni thukli to bra ubra wei ubra so somba je khallo ba ko thuna thukna ba mana do sidai ju mana tholi ne mana thukpa brown changa ga kangsela lai ba su yaw ba ne ba ko adu de kuina mu changa ne ba ko sina thuna dum grab to wana li thok ngam gi chang do capacity wang ne ba ko okay chance wang ne ba na se ai ada ka sat ko ol ni ni sana ni jen da ko sana ran okay bi set da ko tau ge blade ahan ba tau ga da sanitizer thak su ya si ja mana bi da ko lien de ne ba 이거 우리 이제 캔널 게 담네 한 비디가 그거는 세마줘야 해요 그거 알레란 장잔이 왜네 그거 나오거니나 왜 난 식신 랭거다 봐 그것도 파라 가보고 비다 하려고 담네 오케이 살차 있다기 진짜 존나까니 기당 타리 보고
ꯈꯤꯇꯪ ꯊꯥꯕꯁꯦ ꯂꯧꯊꯣꯛꯑꯗꯣꯏꯅꯦꯕ ꯁꯤ ꯂꯧꯊꯣꯛꯄꯤꯗꯣꯏꯅꯦꯕꯀꯣ ꯁꯤ ꯊꯥꯏꯀꯣ ꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯃꯥꯏ ꯍꯩꯗꯣꯛꯄꯤꯔꯅꯤ ꯌꯥꯔꯅꯤ ꯁꯤ ꯄꯥꯔꯦ ꯖꯤꯔꯣ ꯌꯧꯗꯣꯔꯦꯕ ꯄꯥꯕꯩ ꯆꯥꯡꯁꯦ ꯖꯤꯔꯣ ꯌꯧꯗꯣꯔꯦ 오케이. ꯊꯝꯃꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯃꯌꯥꯏ ꯊꯤꯒꯥꯡꯁꯤꯗꯅꯦ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯗꯁꯤꯅꯅꯦ ꯂꯦꯟꯖꯜꯂꯅꯤꯕ ꯁꯤ ꯃꯦꯊꯠꯁꯦ ꯌꯥꯝ ꯂꯥꯏ 마에 디가 스마일 렌전도 버블렌. 블레드는 수많이네 렌전비라니부터 ያን ቡክ ያን ꯀꯌꯥꯝ ꯁꯥꯡꯅꯣ ꯌꯦꯡꯒꯦꯀꯣ ꯏꯃꯥ ꯌꯥꯝ ꯁꯥꯡꯉꯁꯨ ꯂꯦꯟꯖꯜꯂꯣꯏꯗꯕꯅꯦ ꯍꯧꯖꯤꯛꯀꯤꯁꯤ ꯇꯧꯔꯤꯕ ꯆꯥꯡꯗꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅ ꯍꯤꯔꯤꯕ ꯆꯥꯡꯗꯣ ꯑꯗꯨꯕꯨ ꯂꯦꯟꯕꯩ ꯋꯥꯅꯤ ꯖꯥꯟꯗꯣ ꯖꯣꯅꯣꯏꯅꯅꯦ ꯑꯩꯁꯦ ꯄꯨꯀꯥꯎ ꯀꯥꯎꯍꯜꯂꯦ ꯑꯦꯂꯣꯕꯦꯔꯥ ꯑꯃ ꯌꯥꯎꯒꯗꯕꯅꯦꯕꯀꯣ ꯏꯃꯥ ꯑꯦꯂꯣꯕꯦꯔꯥꯅ ꯀꯩꯗꯧꯗꯣꯔꯤꯕ ꯁꯤ ꯔꯨꯇꯤꯟ ꯍꯣꯔꯃꯣꯟꯁꯨ ꯑꯣꯏꯔꯦ ꯐꯪꯒꯁꯥꯏꯠꯁꯨ ꯑꯣꯏꯔꯦ ꯂꯣꯏ ꯑꯣꯏꯕꯅꯤ ꯑꯦꯂꯣꯕꯦꯔꯥꯁꯦ ꯔꯨꯇꯤꯟ ꯍꯣꯔꯃꯣꯟꯁꯨ ꯃꯊꯧ ꯇꯧꯕꯅꯤ ꯍꯦꯛꯎꯔꯤꯅꯦ ꯑꯩꯈꯣꯏ ꯄꯥꯟꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯦꯂꯣꯕꯦꯔꯥꯒ ꯂꯣꯏ ꯄꯥꯟꯕꯅꯦ ꯑꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯊꯥꯡꯁꯤꯅ ꯑꯦꯂꯣꯕꯦꯔꯥ ꯂꯦꯜꯂꯨꯔꯤ ꯁꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯦꯕꯀꯣ ꯆꯪꯉꯦꯗꯣ ꯍꯜꯂꯣ ꯎꯕ꯭ꯔꯥ ꯆꯪꯉꯦꯗꯅ ꯂꯦꯜꯂꯤꯕ ꯃꯐꯝꯐꯥꯎ ꯆꯪꯈ꯭ꯔꯦ ꯆꯪꯉꯦ ꯉꯁꯥꯏꯒꯤ ꯕꯤ ꯀꯛꯄꯗꯣ manung changredana changredo fix oryong hendok parayong si makukina hendok para ujina hendok parayong sanab jandabra sanayima sanare adu tadi yar grafting tape cha ne yasalani bako yasandirage bako tingthok Stretchable pirani. Sina hana jiri yet pirage bako. Sina hana kan na bako. Yasan birage. Kalan baywani da. Hana lang kita tas mani yasan birage ko. Kuma pangan manung do. Thuna na chala na. Diwana. Jadi na, ini mapak saya, sini yat khala ni, oh, singnya dana, thawi olah lena ida, lang olah laga hana yat tu edana, lalu kasi ki mapak si tar edana, si mapak si thawi lagi mapak tar edu, thawi lagi mapak tar edana tu, tare, ubra, si mapak si nang lay khalo bako. Mapak na kumjan biran ni baka, makong lagi yat kalak tu ni, makong lagi, ising kaki, tu sangan bayar deh, aduh, Jackson yat kada bani, mai yat kalan, mata bu yat tu ni, mata bu yat tu ni ko, singlat taruh baka. Fix oina ba tight oina dum yet kadan matu nyok dore matu ngi khatore ma matu mo yakatane matu nyok re dana matu nyok re ko nyok re kumjan bere ni ko ja magi mayuan ja
ꯊꯝꯕꯤꯔꯝꯃꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯑꯣ ꯃꯌꯣꯟꯗ ꯊꯝꯕꯤꯔꯝꯗꯧꯕ ꯃꯌꯣꯟꯗ ꯊꯝꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯣꯏꯔꯦ ꯀꯤꯁꯤ ꯀꯤꯕꯗꯤ ꯀꯤꯁꯤ ꯀꯤꯔꯔꯣꯏ ꯅꯪ ꯈꯨꯕꯤꯒ ꯇꯧꯔ ꯀꯤꯕꯗꯣ ꯉꯍꯥꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯨꯛꯆꯜꯂꯒꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯤꯗ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯌꯥꯝ ꯂꯥꯏꯅꯦ ꯑꯗꯨ ꯒ꯭ꯔꯥꯐꯇꯤꯡ ꯇꯦꯞ ꯁꯤꯅ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯈ꯭ꯔꯦ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯂꯥꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯗꯣ ꯃꯌꯥꯏ ꯊꯤꯒꯥꯡ ꯀꯛꯊꯠꯂꯅꯤ ꯑꯗꯨꯗꯨꯒ ꯍꯩꯅꯧ ꯑꯔꯤꯕꯒꯤ ꯃꯇꯣꯟꯗꯣ ꯂꯧꯔꯨꯔꯒ ꯍꯥꯞꯆꯟꯕꯩ ꯋꯥꯅꯤꯅꯦ ꯍꯥꯞꯆꯟꯕꯩ ꯋꯥꯅꯤ ꯑꯣꯀꯦ ꯌꯥꯝ ꯂꯥꯏꯅꯗꯦ ꯁꯨꯃꯥꯏꯅꯅꯦ ꯀꯨꯞꯁꯟꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯝꯃꯣꯏ ꯂꯣꯏꯔꯀꯥꯟꯗ ꯀꯨꯞꯁꯜꯂꯅꯤꯀꯣ 이렇게 셀러 담비는데 ꯑꯗꯨꯒ ꯑꯗꯨꯝ ꯎꯔꯅꯤꯕꯀꯣ ꯍꯩꯅꯧꯁꯦ ꯃꯅꯥꯗ ꯈꯨꯜꯂꯛꯄ꯭ꯔꯥ ꯆꯣꯡꯈꯠꯂꯛꯄ꯭ꯔꯥꯗ ꯑꯗꯨꯝ ꯎꯔꯅꯤ ꯆꯣꯡꯈꯠꯂꯛꯑꯀꯥꯟꯗꯅꯦ ꯁꯪꯉꯛꯑꯀꯥꯟꯗ ꯂꯧꯊꯣꯛꯄꯤꯔꯅꯤ ꯃꯅꯥ ꯁꯥꯡꯇꯣꯔꯛꯑꯀꯥꯟꯗꯀꯣ ꯃꯅꯥ ꯁꯥꯡꯗꯣꯔꯛꯀꯥꯟꯗ ꯂꯧꯊꯣꯛꯑꯅꯤ ꯁꯤ ꯆꯦꯔꯪ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯌꯦꯠꯂꯤꯁꯨ ꯂꯧꯊꯣꯛꯇꯣꯏꯔꯣ ꯏꯃꯥ ꯌꯦꯠꯂꯤꯁꯤꯗꯤ ꯂꯧꯊꯣꯛꯑꯦ ꯑꯣ ꯑꯗꯨꯝ ꯊꯝꯗꯣꯏꯕ ꯑꯗꯨꯝ ꯊꯝꯈꯤꯗꯣꯏꯕ ꯑꯣꯀꯦ ꯃꯊꯛꯀꯤ ꯆꯦꯔꯪꯁꯤ ꯂꯧꯊꯣꯛꯑꯅꯦꯕ ꯑꯗꯨꯒ ꯃꯅꯥ ꯆꯣꯡꯈꯠꯂꯛꯄꯗꯣ ꯑꯗꯨ ꯆꯣꯡꯈꯠꯂꯛꯑꯗꯤ ꯃꯊꯛꯀꯤ ꯆꯦꯔꯪ ꯂꯧꯊꯣꯛꯑꯒ ꯊꯝꯕꯤꯔꯅꯤ ꯑꯗ ꯈꯔ ꯂꯩꯔ ꯂꯧꯊꯣꯛꯀꯗꯕꯅꯦꯕ ꯁꯤ ꯆꯦꯔꯪꯁꯦ ꯃꯅꯨꯡ ꯌꯦꯠꯂꯤꯁꯦꯔꯣ ꯍꯥꯏꯁꯦ ꯈꯔ ꯂꯩꯔ ꯂꯧꯊꯣꯛꯀꯗꯕꯅꯦ ꯍꯥꯏꯁꯦ ꯃꯅꯨꯡ ꯌꯦꯠꯂꯤꯁꯦ ꯈꯔ ꯂꯩꯔ ꯂꯧꯊꯣꯛꯀꯗꯕꯅꯦ ꯑꯣꯀꯦ ꯂꯣꯏꯔꯦ ꯁꯤꯗ ꯀꯩꯕ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯍꯥꯏꯕ꯭ꯔꯥ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯁꯤꯗ ꯁꯤ ꯍꯩꯅꯧꯁꯦ ꯁꯤ ꯍꯩꯅꯧꯁꯦ ꯁꯤ ꯍꯩꯅꯧ ꯑꯩꯅ ꯒ꯭ꯔꯥꯐ ꯇꯧꯈꯤꯕꯅꯦꯕ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯔ ꯁꯦꯝꯈꯤꯕ ꯁꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯐ ꯇꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯕꯅꯦꯕ ꯃꯈꯣꯡꯁꯦ ꯚꯤ ꯑꯣꯏꯕ꯭ꯔꯣ ꯚꯤ ꯁꯦꯞꯇ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀꯛꯄꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯕ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡ ꯁꯦꯝꯈꯤꯕꯅꯦ ꯑꯩꯅ ꯄꯥꯜꯂꯦꯗꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯁꯤꯗ ꯃꯑꯣꯡꯁꯦ ꯁꯤꯅ ꯀꯩꯅꯣꯅꯦꯕ ꯁꯤꯅ ꯃꯗꯔ ꯄ꯭ꯂꯥꯟꯅꯦꯕꯀꯣ ꯃꯊꯛꯁꯤꯅ ꯍꯣꯏ ꯁꯤꯅ ꯃꯥꯏ ꯃꯔꯨꯒꯤ ꯀꯩꯅꯣꯗꯣ ꯃꯔꯨꯗꯒꯤ ꯃꯔꯨꯒꯤ ꯉꯁꯥꯏꯒꯤ ꯆꯥꯔꯗꯨꯅꯦꯕ ꯑꯣꯀꯦ ꯑꯗꯨꯏ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯦ ꯀꯩ ꯍꯥꯏꯕꯅꯣꯃ ꯁꯨꯃꯥꯏꯅ ꯍꯩꯅꯧ ꯂꯩꯕꯥꯛꯇ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯦ ꯁꯤꯔꯣ ꯍꯣꯏ ꯒ꯭ꯔꯣ ꯕꯦꯛꯅꯦ ꯒ꯭ꯔꯣ ꯕꯦꯛ ꯍꯥꯏꯕ ꯒ꯭ꯔꯣ ꯕꯦꯛ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯣ ꯕꯦꯛ ꯉꯥꯛꯇꯅꯤ ꯒꯝꯂꯥꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯑꯝꯇ ꯊꯥꯗꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣꯅꯦ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯏꯕ ꯃꯦꯊꯠ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯂꯥꯏꯕ ꯒ꯭ꯔꯥꯐꯇꯤꯡ ꯃꯦꯊꯠ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯨꯝꯗ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯉꯒ ꯇꯣ ꯑꯩꯈꯣꯏ ꯁ꯭ꯇꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯊꯥꯈꯤꯕ ꯍꯩꯅꯧꯅꯦꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯁꯦ